Indian classical music amasung arts CHAOKHATNABA amasung YOKHATTUNA THAMNABAGI DAMAK Society for the Promotion of Indian Classical Music and Culture amongst youth SPIC MEEHUT MEEHUT KANGBU AMANA NGARANG Manipur ki Governor Anusuiya Uikey ga Raj Bhavan Da Unakhre SPIC MEEHUT founder su oriba Padma Shri Professor Dr. Kiran Seth na luchingba miyoi mangana saba MEEHUT KANGBU aduna Governor Anusuiya Uikey da Indian classical music amasung arts hena CHAOKHATNABA amasung masibu yokhatnabagi matangda pangthokadaba thabak thorom kayagi matangda paudamkhe SPIC MEEHUT gi maru oiba pandamde inak khulaba leibak asigi cultural heritage asi haugalakliba nahasingda mayek sengna khanganbane khongthang asi mai pakhanabagi damak educational institute singda akhanaba mityang thamduna makhal makha kayagi activities sing pangthokpane leibak asigi haugalakliba tongan ban lamgi artist singna chahi ama chupna satharakiba birashat lecture demonstration amadi workshop na chingba makhal makha kayagi thabak thoram singda mahirui singga unaduna wari watai sanaki haiba wafam MEEHUT KANGBU aduna governor da thamke SPIC MEEHUT na lokhalakliba khongthang sing aduda governor Anusuiya Uikey na apenba phongdoklabaga loinana leibak asigi inak khulaba cultural heritage sing asi haugalakliba naha singda mapung phana khanghanana hotnabada mahaki maikaidagi su angamba thakta hotnagani haiba wafam thamke aikhoigi inak khulaba heritage sing asi sak takpada naha singi achauba thodang lei masina naha singi mental stress anxiety natraga depression singba khudingmak nathai hanbada achauba mateng oigani maruoina Manipur gumba state tadi masi aphaba khongthang ama oigani hainasu governor na makhatana phongdokhi unabadu da SPIC MEEHUT gi maikaidagi governor Anusuiya Uikey da proposal amasu submit tawramkhi